Kuki masen ngsi lambi tingbagi matangda khara amana ban tawgini khara amana tawraroi haina yen anakpadagi khamdoknakhre haidi. Kuki MLA sing ngsi Guwahati da Union Home Minister Amit Shah ka unagadori. Guwahati da ngsi Kuki jo Furuki MLA sing na Union Home Minister Amit Shah unaduna wari sanagadori. Adubu wari sanaba sida pungjagin balte amadi letpau hawkipti haksangam dabana maram oiraga yauraroi haidi. Report amagi matungina Manipur da President rule thambagi matam loisilakpa amasung popular government ama semnabagi tanja yorokpa maramna Union Home Minister Amit Shah na Kuki jo Furuki MLA sing amadi Civil Society Organization sing Guwahati da kauraga wari sanagadabani haidi. Assam ki Assembly election ga mari lenana numit nini ki khongsata lakpa Union Home Minister Amit Shah na maha ki khongsat asagi manungda Manipur gi matang da sulengak semba ga mari lenana laikhai taramna ba thaurang ama lokhulapane lengak pairibu BJP ge MLA sing punsen bangam da batagi karigum president rule thambagi matam makhata na sangopa taragadi Assembly dissolve tawgada ba maramna atuba matam da popular government ama semnaba center ki makaidagi akhanaba thaurang ama lokhulapane haidi. Pausin makata na hai mamang sahi ki February 12 dagi thamlakhiba President rule loktholaga popular government ama lehanba haibasi center ki apambane adubu ruling ki MLA sing punsin ba ngamdaba maramna hujuk phawba lengak semba ngamdana lakhibane Kukizo Furuki kholai paiba kangbu amana makhoi ki tokhaiba separate administration natraga union territory ki demand phangdri phawbudi Kukizo MLA sing lengak semba da yawroidabane haina pressure pirakpadagi ngasi phawba MLA sing punsin ba ngamdana laklei Amit Shah na ngasi Kukizo MLA sing unaraba matungda kari karamba phibam lakadagi haibagi sapchaba khangba ngamdre Manipur da hauzik BJP ki MLA kuntratare laibagi manungda Kukizo Furuki MLA tara yauri hairaba MLA sing asigi support yauturbadi lengak semba ngamloidabagi phibam laibana center ki maikaidagi Kukizo MLA sing lengak semba yahonnaba akhanaba thorang kya lokhatuna laklei thorang asigi manungsanna haukiba January 19 da Kukizo Council KNO amadi UPF yauna phurup asigi MLA khara Guwahati da kauraga wadi sanaba laikhrabane amaronda tongan ba lup mangana senduna popular government pam political solution pami haiba wafamda yumpham oiraga Sursanpur da ngasi rally ama satkhrei KSO Sursanpur SSA Tuithaphai GSO Sursanpur MSO ZSP na senduna ngasi ayuk pung 10 tabada hiangtamga punkhibaga loinana tuibongda leiba peace ground tamna khongsara ma satkhe Manipur da popular government ama sendringagi mamangda Kukizo singi oiba political solution ama porakadabani haiba demand da khongsara du satkibane haire Oil pump da athingba thamlakpa laibak thibani luk amataga nuwainadaba laite haina jadumani na phongdokkhre lona thingkraba G5 na wangbal canal mapal da laiba Sorojini oil pump da athingba thamlakpa laibak thibani kanagumba lup amataga nuwainadaba thaudok sing thokhiba laite haina oil pump asagi mapu thoksom jadumani na phongdorakle ngaseyuk oil pump adu da pangthokpa pawmi singa unaba amada jadumani na makata na hai lebaki luraba tanja asida November 13 ta isa sing inau singa khana sainabagi thaudok thok ki haina phongdorakpiba laibak thibani hairba matamasta karigumba thaudok amata laite party gi isa inau singa khana sainabagi thaudok thoki hairiba numit masasu yumda laite ayuk pung 9 dagi Delhi gi damak Imphal thadok le haikhe mana makhata na hai haukiba November 13 ki numidang waram da thongam leima ba kauba Facebook account amada oil pump asida lalhoba amagi Meeoi amaga jadumani ka escort team ga khana sainaba thoki haba warol ama post orpa thengnabadagi kodakta yumga amadi escort ka pawlona khe thaudo thokiba laite amari Facebook ta post torokba asi aran bane thaudo asi thokiba laite hainasu mahana Facebook ta amuk post ama thagatuna sengdokibasu laikhrabane Facebook ta lana post torokpa aduna Scott singa thaudo asi thokiba laibra haina third IRB ge officer amasu laktuna yengsilambasu laikhre haina phogdokhe Miss Manipur ta kibi G Priyanka gi mayong gi mangolda bom ama thanam le hadi Kumja 2017 gi Miss Manipur gi ahanba runners up ta kibi thawal kiam siphai khong ahan bida leibi goti mayom Priyanka apokpa G Priyo Kumar gi yungi mangolda bom ama thanam lai paus na hai ngaseyo angan bada Priyanka gi yungi Meeoi singna tumba hogalakpada bom ado mangolda leramba thengna rakhibani haidi Priyanka sibagi serak piragani KCP PWG next blast haina iba serol amaso bom ado gi manakta thamlamkhe mapam adu da Thobal police ki SDPO oinam Ajit amadi OC sapam bom sana rusingba bom expert team ama laktuna ngaseyo pung ni panrong tabada bom adu aswai ngam yaudana lokhatkhre haidi NPO na counter ban torokpadagi kotu na national highway singda kaukiba matam kaktaba ban gi khongchang handokkhre haidi
Kangpopi district ki manung sana laiba wapong village da kuki singna ain kaini yum sajalakba popi pambi thajalakpadagi kasom na lusingba Jelarong United Front JUM na thasi kunga tarukta yum kharamai thadokibagi mayokta Committee on Tribal Unity kotuna kaukiba matam kaktaba National Highway tingbagi khongjang ngasi numidang waramdagi handokhrei kuki singna namna taba Kangpopi district ki Sehajang New Kaithel manbi na singba mafam singda ayuk angan badagi hauna kuki na hakya thoraktuna lambi tingbagi khongjang sangsin ke khongjang sangsiling e manungda National Highway da tangai fadana chatchang daba yadraba polam sing puraga sanglakpa gari sing lamkhang da panduna leina ke kotuna thadrokpa serol amagi matungina Kangpopi district ta leiba kuki jopur ki mioi singna khundaba mafam singda matam kya gi mamangdagi kihan khangan bagi thong sathaduna lakhe kholai paiba mioi singna popi pambi thaba tingbagi mingda misamiam dat mi paiba pokhan baga loinana khunja sing pungning leitara lehanba ngamdabagi thawong bu yaningdaba phongdokpo oina tangai fadana National Highway sing tingbagi khongjang sangselakpane adubu mari lenaba authority na matik chaba thorang lokot kani haiba thajaba pirakpadagi total shutdown gi khongjang handoknaba firep laukhibani hairi amarom da Foothill Naga Coordination Committee FNCC na thadrokpa serol amagi matungin de wafong khunda khunja sangi yum amata mai thakiba leite popi pambi thabada sijinaba lautang sang ahum mai thadokhibani Kuki Organization of Human Rights Trust Cohort Southern Hills Strip Association amadi kotuna ke songlong haiba khungang adu khungang nate khungang amata mai thakibasu leite miyambu lana lamjing nabu yumpham yautaba marak pisilakpagi thawong yaningde Manipur Hills Areas Village Authority Act 1956 ki matungina khungang amada yamdrabada yum kun leigadabane ke songlong haiba mafam asida misam miyam khundaduna leiba thengnade masigi matakta Manipur Gazette ta ke songlong koba khungang amata leite Nagagi lamda popi pambi thabda sizinaba lautang khara semgalaga khungang ne haina claim tobu yaningde hairi Maharashtra United Naga Council amadi Kuki MP Manipur kimna apunba serol ama thadorokhraba matungda Committee on Tribal Unity kotuna makhatana lambi thingbai khongjang sangselakpadagi Naga sing sathokasin tawbada sauna khudungsadaba mayoknadei Naga phuruk mi singna ana layeng amadi atai tangai fadaba thabak thoram singi sathokasin tawbada sauna apanba thokhale hairi Hiramasi matangda Naga People's Organization NPO na thadrokpa serol aman hai kotu gi ban asina Naga miyam singda sobo saitheng ama pire joint statement ama thoktuna yasinaba poraknaba thorang lokhut khraba phawda makhatana labi thingbagi khongjang sangselakpa si khwaidagi akanamo ongda condemn tawpham thui misam miyamna thengnaribu khudungsadaba sing amasung human rights khongawnabagi thawng ase yenglaga NPO na khudaktagi counter ban tawnaba firep lawre mari lenaba authority singna hiramasida akanaba miyang sangbiduna misam miyambu akia khang yauduna sathokasin tawba yahanaba thorang lokhut kadabane luraba tanpham masida miyamna apunbagi saktam sagatuna NPO gi firep asida mapung phana cooperation pibinaba apil tawrakle Baramati City da charter plane kaibda Maharashtra ki Deputy CM Ajit Pawar yauna mioi taruk sire hari Ude district ke Baramati City da ngaseyuk charter plane ama kaibagi thaudokta Maharashtra ki Deputy CM Ajit Pawar yauna mioi taruk sire haina DGCA gi official singna phongdokhrei mioi nipan tongba sanba plane adu ngaseyuk pung nipan ga minute 10 tabada Mumbai dagi paikibani DGCA gi report na hai plane adu da Ajit Pawar mahaki personal security officer attendant amadi crew member ani sutong plane adugi pilot na captain Sumit Kapoor ne party ga mari lena thabak thorom amagi damak pona phom lamdam da satpagi lambi da laibak thiba thodo adu thokibane G News ki report matungina Nationalist Congress Party gi MP Supriya Sule na thodo adugi paw hek tabaga Baramati satuna plane kaibada gi soklaba Ajit Pawar amade atai mioi sing gi pibam yengsen ke maning thangba saruk adu khangnatana plane adugi saruk punamak ama ata thokle thodo adugi paw hek tabagi Prime Minister Narendra Modi amasung Union Home Minister Amit Shah na Maharashtra gi Chief Minister Devendra Fadnavis da telephone tawduna nungai taba phongdokhe Sharad Pawar na lusingba panba yabadi NCP dagi mache taraklaba matungda Ajit Pawar na kumja 2023 dagi hauna NCP gi lusingba ama oina lerakhibani hairi Justice Gita Mittal Committee ki matam sahi sigi July 13 phawba sangdokre hari Manipur da thokleba kanglukui irang asiga mari lenana victim sing khunda leita hanbaga loinana mateng pangbagi thabak paikhanabagi matangda semkhiba Justice Gita Mittal ki matam July 13 phawba sangdokle haina Supreme Court of India na phongdokre Committee sigi matam mamang sahi ki July thada loikhrabasu hawjuk phawba thabak loisendriba maramna lakliba July 13 phawba matam sangdokhanaba Chief Justice Surya Khan amasung Justice Joymala Bakshi ki bench na yathang piki kumja 2023 ki August tareta Supreme Court na Manipur ki irangda amata thoknaba mioi singi phibam yengsinaba committee
ama semkhibani kangluki irangna sohalaba mioisingda compensation pibaga loinana khunda laita hananabagi thorang paikhatnaba committee asida report ama pikhalaknaba khangatke 2023 gi May 3 dagi thokleba Manipur gi kangluki irang asiga mari leinana criminal case investigation sathanaba Maharashtra gi DGP oiramba Dattastre Pasalgi Karsu mathau tawhankhibani hairi Ireg Naga village mai thagani haina Kuki National Front Pigi Tiger na kihanbagi audio ama viral oiraklai umang kokthoptuna logi wangmada semkalakpa German road thinglubagi wahauda Kangpokpi district ki manung chanba Ireg Naga village mai thagani haina Kuki National Front Pigi leader Tiger Kipkena kihanbagi audio ama social media da viral oiraklai viral oiriba audio adu Kuki lamhen tuhenba signa Ireg Naga village ki waiting set thugairamba amadi memorial store da Kuki land stay away haina thajalambaga mari lenana thasigi tarani thoida lambi thinglubagi damak Tiger Kipgen masana telephone torokuna wari sana kibani hairi wari sana badu da Ireg Naga village ki chairman da Tiger Kipgena asoiba lairaba so wari sana ba yai karigi khudak labi thingbano kari pambano khut thana si harabadi ngasimak thana si hairi madugi paukhumda Ireg Naga village ki chairman na matungda wathok thohaloi haina thajaba pi khraba karigi thohanbano masida lalibasi kanano numai kapani haba wahai adu misamyam da haiganu haina khongkhe maduda Tiger na makhatana asawa phongdokladuna numai kapna se thorang tawre Ireng khulmai thagani haina kihanbagi wahai sing phongdoklei ningsingba yabadi Ireg Naga village ki waiting set thugairamba amadi memorial stone da Kuki land stay away haina thajalambagi mayokta Naga CSO yauna miyamna German road thinjinba leikrabani Technopol da ekar manga da tharamba popi yanthatkre Technopol district da drug supply chain ki mayakta sathakiba khongjang gi saruk amoina security force singna ekar manga gi lamda tharamba illegal popi sing yanthatuna manghankre haide pausna hai thasi kungitare ta Technopol district ki masi police station ki manung chanba masi umangda security force singna ekar manga rom da tharamba illegal popi pambi sing adu yanthatuna manghankibani haide lamdamasagi miyamna sintha lepiduna January 13 da chatkadoriba Manipur kanbagi khongchat sarugyabiyo haina kokomina phongdokre thasigi 13 da chatkadoriba Manipur kanba khongchat lamdamasagi miyamna sintha leptuna sarugyabiyo haina kokomina paujelakle ngasi lamphel da leba coordinating committee on Manipur integrity kokomi gi office ta pangthokpa pawgi mifam amada lup asigi convener YK Direna phongdokibada pangthokadoriba miyam gi khongchat asigi damakta sem saba khudimak loire haike mahana pawmi singda hai Manipur kanba khongchat asi thasi 13 da Kwakeithel da leba tidim ground da miyam pullaba matung ayuki pung tara taba matamdagi chatpa hogani tidim ground da gi tidim lambi da laktuna Kaisampata gi wahengbam lekai rom da chatuna Naga mapal taduna thamai rom da chalaga thau ground da panthongpam oiduna miyam gi mifam amaso pangthokani haike mahana makhata na hai lamdam maseda leiriba tongan tongan ba senpam singda senpang leba mipum khudimak na nomagi oina sintha lepiduna isagi tawdaba yadraba thodang amani khana saruk yabiu loinana tangdu leitaba khunai ama oihanaba thodang lomina se India legat lamdam maseda sanglaba matamasi iran thohanduna thamle amadi sin Kuki narco terrorist sagatuna Meeoi bagi hak dia nam sendra thamle Indian sa tharagba thawng asigi mayapta miyam ge oiba apunba khonjel ama mathau tabana khongsara se sinbane maramaduna yaudaba yadaba amani khanbiduna kanglok phuruk khaidana khundamnari bambipom khudimagna saruk yaduna tangdu leitaba state ama oina ba honamina se Indian sin Kuki narco terrorist sing sejinaduna irang thokhaliba silep kodabane IDP sing masak mayumda hanjal hanbagi mahutta saidangduna leiriba singi mihutta masagi mayumda lehanaba highway singda maning tamna satpa phangdrba sisu yahangadabane haike mana makhata na phongdokhibda chatkadoriba khongchat asigidamak miyamna lakpa amadi chathokta sinda khudongchanaba transport ki lupsingnasu mateng pangbiu loinana lekai lekai gi club organization singnasu angamba singna sinba mateng pangbiu haina su phongdokhe Sairak pibagi mahutta mana pinaba sem saba angakpa pui haida de samna phongdorkhre hojik leiba PR lega asina BSEM gi sub standard oiba se supply tawbagi scam thigatuna Sairak pibagi mahutta mana pinaba sem saba ubada angakpa pui haina de samna thadorpa serol amada haide zero sina makhata na haidibana academic session 2026 ki BSEM gi makhada affiliate tawba class 1 dagi 10 phawgi mahiro singna tamna ba lairek amade sahi asigi SSLC exam gi answer sheet namna ba se supply tawbada tender gi matungena
oifam thokpase gi quality yaudaba amadi board asigi watermark yaudaba se supply tawbagi wathok authority na namsinna honarabra haibasi sauna singnaba leire mahiroiluk asigi maikaidagi wathok asi board na watermark yaudaba 160 mt supply tawnabagi ayaba pithoklubadagi tholakpane haibasi media gi khuthangda amasung mari lenaba authority singda kiara khana haikibasu leire wathok asiga mari lenana mahiroiluk asina thijinbada phangba amadi masiga mari lenana maikai kiadagi board asida laklaba wafamsing authority da haiduna khanghalabsu punama asi tana amadi asoiba leire khangna sabsaba wafam amata phongdoktana leiba asina Meeoi kharaga farm asiga loktuna duna thabei scam amani habasi yamna mayek senglei asiga maphiba masi khudamga loinana miyamda amadi authority na puthokna ba khanghanbaga loinana high level inquiry committee semduna thigat hanaba governorship secretary amadi commissioner education s gida thamkhrabasu haujuk phobo wafam amata phongdoktana leire matang asda hena maru oiriba wafam amana se supply tawbagi tender process ki matungina tender mai paklaba farm amana tender da supply tawgani haina submit tawrakpase gi specification amadi quality yaudaba substandard oibase supply tawrabadi farm adu blacklist tawbagi list su yaudibani adu laibak thibadi asigumba authority na su khangba amadi miyamna su uba substandard oibase supply tawbagi scam asi thigatuna zairak pibagi mahutse asigi araiman paisa pithoknabagi process tokselakpasina aranba se khangna makha chatha handuna miyamda hena board asina minambani haina lawroidabagi maram leite asigum thong ase mahiroiluk asina yaba ngamloi miyamna su yafam thokte hiramasiga mari leinariba Manipur gi governor su memorandum pisinduna taksilagani loinana board asina aranba si saugatuna irange barton tawroidabani haire Rani Tombigi Yumda Bom Thamjalambagi Mayokta Wakat Mifam Sathakre Imphal East District ki Lamlai Police Station gi Manung Chanba Chana Mamang Laikai da leba Khetrimiyum Rani Tombi Sahi Yankhai Manga Mapureba Ibom Chagi Yumda Ngarang Nungthil Pung Ani Makhairom Tabada Sakhangdaba Singna Bom Thamjalambabo Yaningtaba Phongdoktuna ngasi Mera Paibi Singna Chana Maya Laikai Lampakta Wakan Mifam Sathakre Wakan Mifam adada saruk yakhiba singna mirakta bom thambiganu miyamgi punsi kallo wari sanaraga warisin puro haina thaba tongan play card sing sizinaki wakan mifam aduga mari lenana victim oirabi khetrimiyum Rani Tombi na phongdokhibada haukiba numit kharani gi mamangda mahakpu kuki terrorist singka thabak tawminai haina lup amana social media da thagalakpa thengnai yumda pochai khara thamlaga gari koina chalaga pojonbagi thabak torokpa chahi kun hele hariba matam asida kuki amataga thabak tawminaki balaite matau karamna social media da mahakpu aranba charge kya pisinduna social media da thagalakliba no haibasi ngaksanaraga leiningai ngarang naha khara laklaga se amaga bom amaga thamlambani haina phongdokhe wakan mifam adu da saruk yakiba sana mera paibigi advisor lembina phongdokhibada kuki narco terrorist singna miyambu nam thana bohonaringai cherakta ekhoi masel amana mabu ki hanbagi thong yaning de matung tobigano haike